Ahan ba maktada channel asibu yang biri ba punna makpu na taram na okchari. Story explain Manipur nga si amuk mayam gi damak ta puduna lakchari ba film asigi maming Sardar Udham. Film asi yamna nauri ba film amani. 16 October 2021 da release tawki. Film asigi rating sing asisu asuki matik wangi. IMDb da 10 gi manung da 9.2 gi rating fangi. Aje tak ta 5 gi manung da 4 gi rating fangi. The Indian Express the 5 ki manung da 3 fangi. Google users na 93% like piba film ni. Film asida maru oina saktam lang liba kharagi maming khanganjage. Udham Singh gi saktam da Vicky Kaushal, Surti Tiwari gi saktam da Banita Sandhu, Bhagat Singh gi saktam da Amol Parasar, Reginald Dayar gi saktam da Andrew Havil. Film ase asengba thokiba Udham Singh gi punsiwari da yumpham oiba film ni. Film asi haudringai da Udham Singh gi maramda khara khanganjage. Udham Singh asi India gi freedom fighter amane. Mahak asi miyamna khangna rakhiba asi 1919 gi Jallianwala Bagh ta tilliba misam miyam da General Dayana luchingba British land mi singduna nongmai kapsin duna misam miyam hat khiba aduda Udham Singh na pendra duna British sarkar gi mathakta mahakna revenge tawkhiba adu gi result oina British sarkar na mahakpu London da puduna Farsi tawduna hat khi Farsi tawduna hat khiba thaudok adudagi India gi miyam na mahakpu sakhangna ba amasung nungsina sona ba horakhi. Mayam ngasigi film asi yengba matamda kok ngawba film amani. Aduna ngasigi explanation asi yengba matamda munna yengbina ba khanganjari. Fare mayam ngasigi explanation asi hauna ba tawjarage. Explanation tawba matamda soikhiba lan khiba se thawba yawragasu mayam pumnamak na ngakpina ba khanganjari. Film asigi ahan basil asi 1931 gi matamda utli. Sardar Udham Singh thado khirammi. Madudagi mahak Gate House ta satlammi. Nanda Singh kaubunupa ama Sardar Udham unabala ammi. Nanda Singh na hairammi. Aigi miwai Singh khara amana sikhre khara amana zenda laikre. Aduga khara amana lansok na bangamdre haina satkre. Nanda Singh na serda hairammi. Afghanistan da satlo. Madudagi Nanda Singh na London gi details khara ama supirammi. Ser gi Gate House ta police ama sangduna lairammi. Adubu ser na police lai haiba khanglamde. Police na Gate House ta sangba matamdadi ser di satkhirammi. Police aduna thuna satlaga police station da paw pirammi. Maya matang asida karigumba matang sengdok chahauge. Sardar Udham gi maming asi asuki matik yammi. Aduna mayam na hena khangnaba nungainabagi damakta Sardar Udham gi maming asi Sher Singh haidana adum kaujage. Police Singh na Sher wanted laubagi notice thelammi. London gi police station Patiala dagi phol tawraklammi. Sarna India dagi London chatnabagi damakta passport thazillammi. Police aduna hairammi mahaki maming Sar Singh nate. Mahaki maming di Udir Singh kawi hairammi. Mathangi sinda 1993 gi matamda ulai. Sar Singh adu miyoi kharaga unmarakta laiba ui. Sar Singh na Bhagat Singh gi photo yenglammi. Sar Singh na ningsingla ammi 1927 gi matam adu. Makhoi gi mamanaba Singh na lochan khiba nongmai Singh adu ningsinglai. Sar Singh na khalluba wakhal Singh adu mang khirammi. Madudagi mathang chatkadaba lambi adu mahak na khalammi. Adubu mahak yamna ingba maramna narammi. Miyoi amana mangonda chana thaknaba khara piraklammi. Mathangi sinda 1934 gi matamda ulai. Mahak botagi kumla ammi. Police Singh na passport check tawrammi. Mahak kisu passport check tawhallammi. Madudagi mahak Oxford stress ta chatlammi. Madu Japan gi hotel oirammi. Madudagi miyoi kharaga unarammi. Sar Singh gi group Singh adu laikhidre. Mahak group ama semba pamlammi. Adubu mahak phal lairamde. London da lairiba India masa khudingmak masa masa gi oiba punsi lenarammi. Makhoi da India gi karigumba wakhal ama phau chelamde. Makhoi gi group Singh aduna Sher Singh gi maming onthokna ba hairammi. Bhagat Singh na Sher Singh da arrest tawdringai da chithi ama tharaklammi. Chithi aduda Bhagat Singh na asumna irammi. India gi mapan chatlaga geng ama semu haina irammi. Mathangi sinda Sher Singh na Reginald Dayar gi kabar da satlammi. Jallianwala Bagh ta lan tawnakhiba miyoi aduni. Sher Singh na telephone thamliba board aduda chatlammi. Aduga Dayar thaba chena adu setlaga puraklammi. Mahakna si adu setlaga karigi damakta puraklibano haibadu video makhada khangminnase.
Sherna Michael Dayar thibada sahi taruk haukirammi. Mathangi sinda Sher Singh 1940 da Kextol Hall da laammi. Maduda East India gi meeting taurammi. Maduda Michael Dayar speech pirammi. Michael Dayar na India da ras tauramdrabadi amaga hatok naramgani. Aikhoigi duty di India da rule taubani. Mahaki speech loirba matungda miyoi khudingmakna khuba khurammi. Miyoi khudingmakta handshake taurammi. Handshake tauringai matam aduda Sher Singh na Dayar da nongmai kaplammi. Miyoi anida sumahakna nongmai kaplammi. Madudagi Sher Singh security na farammi. Madudagi Dr. Singh laklammi. Aduga sokliba Singh adu yenglammi. Sher Singh bu police station da puwa matamda Angres Singh na mahakpu hatokpa pamlammi. Adubu mahak police station da yaukhirammi. Kextol Hall da press amasung miyoi khudingmak laklammi. Sher Singh pukhiba adu makhoina video namhawi. Dayar gi nupi na tarammi. Mahak ki nupa sikhre haina. Madudagi nongalaga khabar da hablaklammi. Dayar sire haina. Mahak Punjab ki 1919 da governor oirammi. India gi miyoi amana hatpani haina irammi. Nongmaina pankhiba miyoi ani adusu yamna sathina soklammi. Germany gi lona amuk khabar da hablaklammi. India gi mising asi asumna tawi. India gi mising asi yekna bahaibasi sukau kaude. Mahaki paw asi wall gi front page khabar da haplammi. Madudagi policing na Sher Singh da phurammi. Police na hanglammi. Nang karamba organization da thabak tawbano. Nangi makhada atopa kana thabak tawri. Kaigino nang na Michael Dayar hatlibada. Hayo. Adubu mahakna karimata khumlamde. Police na mahaki masada thikatpa matamda passport amasung telephone Dayar segairaba ama phanglammi. Madudagi police na khanglammi. 1931 da jendagi thadokhiba mi ni haiba. Police na khalammi. Sahi taruk mana London da leiribasi kari tawribano haina. India masa London da leiba miyoi singda mahaki maramda hanglammi. London da laklaba matungda mahaka unaba miyoi khudingmak pharammi. Adubu phariba miyoi sing adu paukhum chap manarammi. Surat Delhi na hairammi. Mahakna tawgadaba mission adu ai karigumba ama faw khangde. Adubu mahak khanglibani. Adubu mahak haidoramde. Madudagi policing na Sher Singh gi punsiwari thigatpa haurammi. Sher Singh 1919 da katal milk ki thabak tawrammi. Mahak na sahi taruk surakpada mahak ki mama laikhiramde. Mama laikhidraba kharagi matungda mapasu laikhiramde. Madudagi mahak ki mayamba udi amasung Sher Singh orphan da chawrakhibani. Madudagi mahak 1933 gi mamang dasu London da maming onthok laga toina laammi. Mahak na maming onthok iba singdu khara pallabada Sher Singh Udham Singh Ajat Singh. Mahak yamna pikpa hotel amada lairammi. Adubu tha taruk ki matungda hotel adu hongdoi. Mahak na Europe ki miyoi kharaga paw phaunaba hotnarammi. Madudagi mahak na India nupa ama phurammi. Karigino haiba matamda Angres Singh na minagi thabak tawhalliba asi mahak na support tawrammi. Aduna phuribani. Mahak na company amada pochai khara yolaga plate amasung car leirammi. Madudagi jenda amuk ulai. Policing na mahaki mamanaba singgi maming haide haiduna phurammi. Policing na asumna khalammi. Mahaki mamanaba singna attack tawrakani haiduna. Policing na mahaki plate laiba nupi amada mahaki maramda hanglammi. Nupi aduna hairammi. India masa amaga Angres masa amaga na mahak putoina una balae. Angres masa adugi maming Alien kaurammi. Ilil aduna Sher Singh da nang karamba group ta yawbuno hanglammi. Sher Singh na hairammi. SSRA gi member ni hairammi. Alien na adudi Bhagat Singh gi party du natra. Sher Singh na hairammi. Freedom oina bagidamakta chialibani. Adubu nahak na mateng pangbiyo. Mathangi sinda jenda amuk ulai. Inspector Swainbu mahaki officer in charge oihalammi. Sher Singh da wahang hangba hurammi. Adubu English yamna sengna khangdaba maramna translation tawnaba miyoi ama thamlammi. Sher Singh da yamna tamthina phurammi. Adubu mahakna karigumba paukhum amata piramde. Madudagi alien bu mahaki manakta puraklammi. Alien na mahakpu chahi marigi mamangdagi khanglammi. Hauzik flashback ta amuk chatle. Madudagi Irish ki team gi matingdagi mangonda nongmai pirammi. Nongmai adu Sher Singh na atopada supply tawrammi. Adubu policing na khangkhiba maramna Russia da chenkhirammi. Madudagi mahak irang adu nem thakraba matungda halai.
1938 ta Russia gi mi singna mangonda support tawrammi Sher singna Michael Dayar hatna bagidamakta su nongmai kapa tamlammi madudagi Michael Dayar gi laifam khanglammi madudagi mahakna Michael Dayar gi matung koin innarammi mahakna train gi thabak tawba mi saraga Michael Dayar ga unarammi aduga kolom amasu mahakna gift tawrammi Sher singna hairammi aigi ikhada train gi thabak tawnaba mi lai Michael Dayar na India bu si thaba haurai mathangi sinda zienda amuk ulai police na khanglammi Sher Singh asi SSRA gi group ni Sher Singh na hairammi Bhagat Singh gi maramda karigumba ama phau hairakanu Bhagat Singh na chahi 35 surakpa matamda mahaki yum inkhon yon thokhirammi India gi ningtam nabagi damakta madudagi Bhagat Singh British na zienda thamlammi madudagi Bhagat Singh Rajguru amasung Sukhdev Farsi tawrammi makhoi gi asiba hakchang adusu dispose tawrammi madudagi zienda amuk ulai Policing na Sher Singh gi asengba maming hanglammi Sher Singh na khumlai Ram Muhammad Azad Singh kawe mahaki maming adu makuta tetu haklammi makuta tetu hakpa adu media pause singda headlines oirammi madudagi India gi mi sing amato ina punsilaga wahang hanglammi mahak asimi hatpane haiba utnaba kota puthoknaba gi damakta evidence thigatlammi Sher Singh asi terrorist amagi mingda pansilaga sign tawnabagi damak tamthina phurammi madudagi mahak sign tawkhirammi sign tawraba matungda police na mahak thadokhirammi madudagi mahak po police na nongmaina kaplammi madudagi mahaki maramda thigatnabagi damakta ukin ama laammi ukin aduna wari liraklammi Sher Singh na Michael Dayar da kolom ama piba maramna Michael Dayar ga sakhangnarammi madudagi Sher Singh na Michael Dayar da thabak ama pina ba haijarammi madudagi Michael Dayar na mahaki personal driver oina thamlammi Michael Dayar na asumna hairammi Jallianwala Bagh ta 1919 da kapkhiba nongmai adumaina British ki mayokta leirakpa khudingmak asumna kapkadabane Sher Singh na Michael Dayar bu hawjik mak hatpa ngammi adubu miya mamangda hatkani haiduna khalammi India gi mayokta amasung women singi mayokta leirakpa khudingmak miya mamangda hatpa pamlammi Sher Singh na hairammi Second World War gi matamda London da bom tha tharamlabadi makhoi gi sarkar gyan taramgani haina khalli madudagi passport saba mafam aduda Sher Singh na chatlammi passport sariba mi adu singnabadagi mahakna police ta pau pirammi madudagi police la ammi policing na kari tawribano haibadu ngahaktang yenglamlaga mahak thorai mahakna thorakpa matamda mapanda notice ama thelammi notice aduda asumna irammi 13 March 1940 da meeting ama tawgani lawyer gi maramda lawyer adu mahakna hatna bagi damakta nongmai ama lairammi larik amada mahakna nongmai hapayana bagi damakta semlammi mahakna nongmai adu larik manung aduda hapchillaga lotna purammi aduga Michael Dayar bu hatlammi mathangi sinda hawjik matam ulai Sher Singh na mahak siba si masana su yarammi jasna asumna hanglammi nahaki naming asengba karino Sher Singh na khumlammi Ram Muhammad Azad Singh kawi Sher na amuka hairai British na India da lakhiba asi business tawnabagi damakta lakhibani adubo British Singh na India masa singbu minai oina sizinnarammi Sher Singh na hairai ai freedom fighter ni adubo mahak court na criminal ni haina lauthokpaga loinana Farsi tawnabagi yathang pirammi jas aduna press sing da hairammi Sher Singh Farsi tawduna hatkani haiba asi khabar da pause sing da hapyaroi madudagi Sher Singh jelom da purammi Sher Singh na Inqilab Zindabad haina laurammi madudagi phamung amada hiphallammi Sher Singh na hunger strike tawba adu chak engine duna mahakna chathariba khongjang adu mai pak halamde madudagi mahakna ningsing la ammi mahaki nupiga laiminaba adu Mr. Swell na Sher Singh da hanglammi nahaki punchi asi mataw karamna asumna onkhibano Sher Singh na Jallianwala Bagh ta nongmai kapna khiba adu ningsing la ammi rolat ek adu yaningdabagi damakta misam miyamna British sarkar gi mayokta protest tawrammi nongalaga Gandhiji lakane haiba adu Michael Dayar na khanglammi aduga Gandhiji bu phana bagi damak Dayar na policing da order tawrammi satra amasung miyoi khudingmak punna laiba yaroi haina order su pirammi telephone line su thingjallu amasung congress ki luchingba satpal amasung kislu bu hatlu haina order pirammi nongthin gi pawsi amasung khudingmak thingjallammi police khara numidang da thadoklaga announce tawhallammi madudi mi ani dagi hena punba taragadi nongmaina kaptuna hatkani Sher Singh su Amritsar da lairammi
adubu mahak hostel da thuna chatkhirammi 1919 da Jallianwala Bagh da miyam ama pulammi British sarkar na thamkhiba rolat ek adu lauthoknabagi damak khannarammi makhoina khannaringai tanja aduda policing laktuna makhoigi thokpham gate ta leplammi madudagi policing na angang ahal khaktana nongmaina kaptuna hatlammi aduga mahakti hostel da nungaina tumduna leirammi tiliba miyam sing adu mathwai hingnabagi damakta khara mana guhada chongtharammi khara mana wal lanthoknaba hotnarammi policing na hatliba misam miyam adugi marakta sher singi nupi adusu yaurammi sher singi mamanaba amma yamna sathina soktuna mahaki manakta chelaklammi aduga thokkiba thodok adu tamlammi sher singna mamanaba khara tauraga anaba adubu doctor da pukhalammi aduga sher singna Jallianwala Bagh ta laammi mahakna Jallianwala Bagh ta yausilakpa matamdadi angang ahal khaktana tumna sikhirammi maduda angang amadi yamna sathina soktuna hingduna leirammi sher singna soktuna leiriba miyoi sing adu doctor da pukhatnaba tauringai matam aduda policing su laammi madudagi mahak asiba marak aduda lolammi nongalaga pung 9 taba matamda kona lepkhiba warep adu handoklammi maramdi siriba miyoi sing adu phumnabagi damakta mathangi sinda hawjiki matam ulai sher singna makhoigi oja amana hairakhiba wa adu ningsinglai pakhang oiringai matam asi afawada sizinagera phatabada sizinagera adumak loikhragadabane madudagi sher singna Mr. Suel da hairammi ai mihat pasunate aduga terrorist sunate haibasi miyam da khanghanba pamlammi madudagi ilet kauba nupi amana hairammi nahaki farsi gi chairak ase handok hansira madudagi sher singna hairammi aigi imanaba sing unaba matam yaure madudagi unarammi 31 July 1940 da mahaki farsi tawba numitni madudagi mahak numit asida farsi tawkhirammi aroiba mikupta mahaki mamanaba amasung mahaki nupi ningsingla ammi mahaki makuta karigumba posak ama paiduna leirammi mahakna pairiba adu Bhagat Singhgi photo oirammi asumna film asi matang asida loisin khirammi ngasi aigi explanation asi kamdaubi bage comment box ta thambiramo soikhiba lankhiba si thauba yauragasu mayam pumnamakna ngakpina ba haijari matungda su nungai ba international movie ka Manipur de explanation tabina bagidamakta aigi story explain Manipur hariba channel asi subscribe tausinbiramo ngasigi video asi Facebook WhatsApp group na singbasingda su share tawbiduna channel asi bu pukning thogatpiu phare mayam ngasigi oina di video asi matang asida loisinjarage mathangi explanation ngai biramo